ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯁ꯭ꯇ꯭ꯔꯒꯜ 19 ꯁꯨꯕ ꯇꯥꯡꯀꯛ. ꯂꯦꯝꯕ ꯃꯥꯁꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ. ꯊꯣꯏꯕꯤ ꯁꯤꯝꯒꯤ ꯒꯥꯔꯤ ꯑꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯟꯗ ꯆꯪꯁꯤꯜꯂꯛꯏ. ꯂꯦꯝꯕ ꯃꯥꯁꯨ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ. ꯒꯥꯔꯤ ꯑꯗꯨ ꯊꯣꯏꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯪꯍꯧꯗꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯆꯤꯡꯈꯠꯂꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ. ꯁꯤꯝꯒꯤ ꯒꯥꯔꯤꯅꯤ ꯂꯥꯛꯂꯤꯕ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯁꯤꯝꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ. ꯋꯥ ꯉꯥꯡꯕ ꯂꯥꯎꯕ ꯅꯪꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯀꯟꯅ ꯊꯧꯈꯤ. ꯂꯦꯝꯕ ꯊꯣꯏꯕꯤ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨꯗ ꯂꯥꯎꯒꯗꯕ ꯑꯗꯨꯁꯨ ꯊꯣꯏꯕꯤ ꯃꯁꯥꯅ ꯌꯥꯝꯅ ꯈꯪꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯆꯪꯁꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯎꯕ ꯅꯪꯗ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯃꯅ ꯒꯥꯔꯤꯅꯤ ꯑꯃꯅ ꯃꯈꯣꯡꯅꯤ. ꯅꯥꯛ ꯌꯦꯠ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯄꯥꯎ ꯑꯃꯠꯇ ꯄꯤꯈꯤꯅꯕ. ꯂꯦꯝꯕ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯛꯂꯤ. ꯁꯣꯝꯗꯁꯨ ꯁꯤꯝꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯤ. ꯊꯣꯏꯕꯤ ꯃꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯆꯅꯕ ꯇꯧꯔꯤ. ꯐꯥꯔꯤꯕ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯍꯨꯝꯅꯤ. ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯛꯄ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯅ ꯑꯍꯨꯝ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯏꯕꯤꯅ ꯉꯝꯈꯤ. ꯊꯣꯏꯕꯤ ꯃꯊꯟꯇ ꯑꯣꯏꯔꯕꯗꯤ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯣꯡꯊꯣꯛꯄ ꯐꯥꯎ ꯌꯥꯔꯕꯅꯤ. ꯀꯣꯛꯇ ꯁꯣꯛꯂꯨꯕꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯀꯟꯕ ꯅꯠꯇ꯭ꯔꯤ. ꯁꯤꯝꯃꯥꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯊꯣꯏꯕꯤ ꯃꯁꯥ ꯍꯤꯡꯅꯕ ꯆꯦꯟꯈꯤꯒꯅꯤ. ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯐꯤ ꯑꯃ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯅ ꯇꯞ ꯇꯧꯈꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯅ ꯒꯥꯔꯤ ꯑꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯧꯖꯤꯜꯂꯤ. ꯇꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀ꯭ꯂꯣꯔꯣꯐꯣꯝ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯇꯣꯟꯅ ꯅꯝꯁꯤꯜꯂꯛꯏ. ꯂꯥꯞꯅ ꯎꯔꯛꯏ ꯂꯦꯝꯕꯅ ꯇꯣꯡꯂꯛꯂꯤꯕ ꯑꯣꯇꯣ. ꯃꯗꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯝꯕꯤ ꯃꯥꯡꯅꯕ ꯃꯑꯣꯡꯗ ꯊꯧꯔꯛꯏ. ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯎꯌꯥꯜꯂꯣꯝꯗꯅꯤ. ꯂꯦꯝꯕ ꯃꯥꯅ ꯇꯣꯡꯂꯛꯂꯤꯕ ꯑꯣꯇꯣ ꯑꯗꯨꯗꯤ ꯆꯔꯥꯡꯄꯥꯠꯇꯒꯤ ꯊꯣꯏꯕꯤꯅ ꯇꯣꯡꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯤ. ꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯥꯔꯛꯏ. ꯂꯦꯝꯕ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯊꯦꯡꯅꯔꯛꯏ. ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯟ ꯊꯥꯕ ꯅꯝꯕꯔ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯐꯣꯟ ꯇꯧꯈꯤ. ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ "ꯕꯨꯡꯉꯣ, ꯂꯝꯕꯤꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯣꯝꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ?" ꯂꯦꯝꯕ ꯍꯧꯖꯤꯛꯇꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. "ꯇꯥꯗ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ. ꯇꯥꯗꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ." ꯂꯦꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯇꯧꯐꯝ ꯈꯪꯗꯕꯅ ꯁꯤꯝꯗ ꯀꯣꯜ ꯇꯧꯔꯤ. ꯁꯤꯝꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯤꯝꯅ ꯄꯥꯏꯔꯛꯄ ꯕꯦꯒ ꯑꯗꯨꯗꯒꯤ ꯈꯤꯡꯂꯛꯏ. ꯅꯨꯄꯥ ꯑꯃꯅ ꯁꯤꯝꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯤ. ꯃꯇꯝ ꯃꯥꯗꯤ ꯉꯥꯏꯕꯤꯌꯨ ꯌꯥꯗꯕꯅ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ. ꯎꯌꯥꯜꯒꯤ ꯑꯣꯏꯊꯪꯕꯔꯣꯝꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯁꯤꯝ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯇꯨꯅ ꯏꯅ ꯁꯦꯝꯕ ꯁꯪꯇꯞ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤ. ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯕ ꯑꯣꯏꯅ ꯂꯩꯈꯤ. ꯁꯤꯝ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ. ꯊꯣꯏꯕꯤ ꯃꯥꯗꯤ ꯄꯨꯡ ꯃꯇꯝ ꯋꯥꯠꯄꯅꯔ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ. ꯁꯤꯝ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯕꯅ ꯄꯨꯡꯃꯝ ꯃꯝꯃꯤ. ꯂꯥꯎꯒꯗꯕ ꯑꯗꯨꯁꯨ ꯂꯥꯎꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯒꯗꯕ ꯆꯤꯟ ꯑꯗꯨ ꯄꯨꯟꯁꯤꯟꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ. ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇꯅꯤ. ꯍꯥꯠꯄꯒꯤ ꯌꯥꯊꯪꯗꯤ ꯄꯤꯔꯛꯇꯕꯅ ꯁꯪ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯆꯪꯂꯨꯗꯦ. ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯁꯤꯝꯅ ꯀꯣꯜ ꯄꯥꯏꯔꯛꯇꯕ ꯑꯗꯨꯗ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ. ꯂꯦꯝꯕ ꯃꯥꯁꯨ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇꯨꯅ ꯆꯠꯈꯤꯕ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ. ꯆꯤꯡꯂꯦꯟꯅ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯕꯣꯏ ꯒꯥꯔꯤ ꯊꯧꯗꯣꯛꯀꯗꯕꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯝꯃꯤ. ꯕꯣꯏ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯆꯤꯡꯂꯦꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯆꯤꯡꯂꯦꯟꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜꯗ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯅꯠꯇꯦ. ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯦꯡꯅꯗꯕ ꯑꯁꯤꯅꯤ. ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯗ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎ ꯑꯗꯨ ꯇꯥꯍꯟꯅꯤꯡꯈꯤꯗꯕꯅꯤ. ꯆꯤꯡꯂꯦꯟꯅ "ꯀꯩꯅꯣꯝꯇ..." ꯕꯣꯏ ꯌꯦꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ. "ꯀꯅꯥ?" "ꯑꯩ ꯅꯈꯣꯏ ꯃꯦꯗꯥꯝꯒꯤ ꯃꯔꯨꯞꯅꯤ." ꯕꯣꯏ ꯆꯤꯡꯂꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯈꯨꯔꯞ ꯊꯧꯔꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ. "ꯀꯩ?" ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯕꯣꯏꯗ ꯇꯝꯂꯤ. ꯃꯤꯀꯨꯞ ꯐꯥꯗꯦ ꯕꯣꯏ ꯆꯤꯡꯂꯦꯟꯗꯒꯤ ꯂꯦꯝꯕ ꯑꯃꯗꯤ ꯁꯤꯝꯔꯟꯒꯤ ꯅꯝꯕꯔ ꯑꯗꯨ ꯈꯨꯗꯛꯇ ꯂꯧꯏ. ꯆꯤꯡꯂꯦꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ. ꯀꯨꯏꯗꯦ ꯃꯈꯣꯏ 5 ꯑꯗꯨ ꯒꯥꯔꯤ 2 ꯊꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯧꯔꯛꯏ.
Matau adu Thoibibu asoy angam amata yahonba yade haibagi matauni. Chinglensu makhoi gari adugi matung induna thaurakli. Gari manung aduda lembadasu call tauba lepte. Boy, sim amadi Thoibigi number aduda call tausiluba taude. Number sing adu tracking tauduna asum thaurakpani. Rex na khangaudana hairai. Boy, madam ki sim da miss call am kapisalo. Boy su Rex na haridumak tawi. Tracking taubada sim gi number na switch off taukiba mafam adu irai laina thokle. Fana Jackson na taurabasu ahoba amada pumnamak mangba lambi haibadu oirari. Chap chaba location khanglabanina ahenba forcing thajinaba thaurang tauri. Gari adudi thauba lepte. Somda lembasu hangduna lakpana uyal yauri. Mafam adu khangdabana kakngaunaba haibadu oiri. Auto driver adusu thengli magi bara piro haiduna hairakli. Hairakpasu masana tabani atatai natabana. Lemba upai leita driver adu thadokri. Matha sana lambi mayai aduda lepningai tanja aduda magi phone aduda message ama lakpagi makhol ama thoklai. Lemba phone adu hangduna yenglubada Thoibigi message oiramba aduda prap hangdoktuna yengi. Tharakliba adu atai nate location ni. Lemba Thoibi na tharakliba mafam adu yaunaba prap kakhalai. Somda Thoibi gyan laklabani adubu gyan mangliba magum tumina famduna laishinai. Tungda puliba khut adusu takom labani. Simsu gyan tarabani adubu tauriba thaudok adu karino haiba masana khangjadi. Mamit adu pullibana amamba sangsara madani makoyanina lairiba adu. Sim situna nupa makhol khara tariba adu mapung phana tanaba laknai. Thoibi magi manakta lai haibadidi simdi khangjaba natte. Nupa kharana wari sariba adu tabada sim khanglaw laurai. Thoibi wa machet amata ngangde adubu simbu laudana bawadi hainingi adubu machin adu punbana pangal thoktre. Simgi siri punba mana lauriba khonjel aduda lairiba nupa sing adu chensilai. Sim koilaw lauduna mabu thadoa haiba wai sinatana machindagi atopa wai thokidre. Thoibi simgi khanbada chongliba mihul adusu mafam marang khanglaktre. Nupa amana lauganu haina khupakna anira humlak thajili. Sim machinda puliba fi adu mayana chuktina segaina balaknai. Sim upai leita makhol thokta pena kapchari. Thoibigi khonjel amada nupa sing aduna khudong chaba laukini khanbana Thoibi wa machet amata ngangda tumina dumak lairi. Sauna nupa aduna simda makhol tholakpa yaroi mathangdagi amasina huji phawa gyan tadri. Nungsu sumna gyan mangningdradi nasana khangna tumina layu. Sim masa adu pakhatpaga kibaga nupa sing aduna hairiba sing adu laushinba ngamde adubu amasidi hauji phawa gyan tadri haiba wai asidani simana manakta kana lei haiduna wakal tauriba. Nupa sing adu thokrabada Thoibi simda mahak lei haiba khanganingbana upai thirai. Tungda puliba makhut adu muktuna lauthoklaba matung mamit adu hathu lauthoi. Chimbalda puliba adu sulauthoi. Thoibi second kharadani tauriba thabak adu simgi manakta prap sangsinduna nasol pikna simlaugano ai Thoibi ni hairi. Thoibi gi khonjel aduda sim makok adu koilei leiduna Thoibi bu uningbana masa adu langtaknai. Thoibi singi puliba sing adu lauthoktuna nupa sing aduna ngayak pothanabagi tanja adu lauduna simgi makhut adu chingduna lambi leiba maikai aromda chanchatuna lai. Makhutta pariba mobile adu lembada call hanjin tauzari. Lairiba mafam aduna network su kaya fangtabana ring chatpasu wana thoi. Thoibi text ama chena nami. Lemba ai hanagi mafamdudagi awang pangna chatle. Thoibi lemba laklamgani haibasi magi chatpa thajabani karigi su thazaroi. Gawada mahaki damag lemba mana tawbikriba sing adu chinna wahaina singthabana matik chagadaba natti. Mamit makna mitmangda uhawriba lemba khaktamakni magi likun haikriba. Boygi number adudasu location thagidabani nate. Simmasu Thoibida munna dumak yengli mitlu anisu pirangtana thalli. Chinbaldagi wahidi machet ama fawa thokte. Thoibina chingduna puba maikaida makhong adu chenchatuna thangli. Akiba tujungba haibadusu mangkre simmagi mafamda. Thoibina manakta leiramba aduda ngakpana masa adu hangatribani. Lembasu Thoibina tharakpa location aduda lakpada nupa khara famduna sana yunaiduna leibadu ubada hauriba uzau sing aduda lumdun lai. Message ama lakpagi vibration aduna famliba nupa sing adu fuk haugatnai. Akoiba aduda hairap yenglami
ꯑꯗꯨꯒ ꯁꯪꯇꯞ ꯑꯗꯣꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯆꯪꯅꯈꯤ꯫ ꯂꯦꯝꯕꯁꯨ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯑꯋꯥꯡ ꯄꯥꯡꯅ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯪꯇꯞ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯤꯝ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯤꯅꯔꯚꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯤꯅꯔꯚꯥꯁꯨ "ꯍꯜꯂꯣ ꯏꯆꯦ, ꯀꯃꯥꯏ ꯇꯧꯔꯦ? ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯏꯆꯦ." ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯀꯣꯏꯊꯤ ꯊꯤꯔꯤ, ꯊꯤꯕ ꯂꯦꯞꯇꯦ꯫ ꯃꯤꯅꯔꯚꯥꯅ "ꯀꯔꯤ ꯍꯥꯏꯕ?" "ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ. ꯏꯆꯦꯒꯤ ꯍꯤꯡꯖꯤꯟꯄꯣꯠꯇꯣ ꯉꯁꯤ ꯅꯠꯇ꯭ꯔꯣ? ꯍꯪꯆꯤꯠ ꯂꯨꯍꯣꯡꯕꯗ ꯀꯔꯤꯁꯨ ꯌꯦꯜꯂꯛꯂꯔꯣꯏ ꯏꯆꯦ." ꯃꯤꯅꯔꯚꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯠꯅ "ꯑꯩꯒꯤ ꯅꯠꯇꯦ, ꯅꯈꯣꯏꯒꯤꯅꯤ." "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ?" "ꯅꯈꯣꯏꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯗꯣ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ, ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁꯄꯤꯅꯤ." ꯁꯣꯝꯗꯁꯨ ꯕꯣꯏ ꯍꯣꯏꯒ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯤꯅꯔꯚꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯑꯐ ꯐꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤꯗ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯤꯈꯨꯟ ꯐꯪꯅꯕ ꯑꯋꯥꯕ ꯂꯩꯇ ꯇꯥꯅꯔꯛꯏ꯫ ꯁꯤꯝ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯨꯡꯍꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯤꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯤ꯫ ꯁꯤꯝ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯇꯩꯒꯤ ꯀꯞꯄ ꯅꯠꯇꯦ꯫ ꯁꯤꯝ ꯊꯧꯗꯣꯛ ꯑꯗꯨ ꯃꯆꯦꯅꯅꯤ ꯍꯥꯏꯕ ꯉꯁꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯥꯍꯧꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯅ ꯈꯪꯂꯛꯂꯒ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯁꯤꯅꯤ ꯁꯤꯝ ꯃꯥꯅ ꯈꯜꯂꯤꯕ꯫ ꯊꯣꯏꯕꯤ ꯁꯤꯝꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯀꯞꯀꯅꯨ ꯁꯤꯝ, ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯌꯦ. ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ." ꯂꯦꯝꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯄꯗ ꯎꯅꯥꯁꯤꯡ ꯑꯗꯨꯁꯨ ꯂꯦꯡꯂꯤ꯫ ꯅꯥꯄꯤꯁꯤꯡ ꯃꯣꯡꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯂꯩꯃꯥꯏꯗ ꯇꯥꯕ ꯎꯆꯥꯟ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯃꯇꯣꯟ ꯑꯗꯨ ꯍꯥꯏꯔꯞ ꯇꯨꯝꯍꯜꯂꯤ꯫ ꯁꯤꯝꯕꯨ ꯃꯇꯨꯡꯗ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯖꯒꯦ ꯈꯟꯅ ꯇꯤꯡꯊꯣꯔꯛꯄ ꯃꯈꯨꯠ ꯑꯗꯨ ꯊꯣꯏꯕꯤꯅ ꯈꯪꯍꯧꯗ ꯇꯥꯞ ꯐꯥꯗꯨꯅ ꯂꯩꯊꯦꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯃꯈꯨꯠ ꯑꯗꯨ ꯂꯩꯗꯨꯅ ꯊꯝꯗꯨꯅ ꯎꯆꯥꯟ ꯑꯗꯨꯅ ꯉꯛꯁꯝꯒꯤ ꯈꯧꯔꯤ ꯎꯇꯣꯡ ꯃꯄꯥꯗꯨꯗ ꯊꯝꯃꯤ꯫ ꯂꯦꯝꯕꯁꯨ "ꯊꯣꯏꯕꯤ, ꯑꯩꯅꯤ." ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯣꯏꯕꯤ ꯊꯥꯡꯒꯠꯂꯨꯕ ꯈꯨꯠ ꯑꯗꯨ ꯄꯥꯞ ꯆꯦꯜꯂꯦ ꯈꯟꯈ꯭ꯔꯕꯣꯏ ꯈꯪꯍꯧꯗꯅ ꯐꯠ ꯊꯥꯡꯊꯈꯤ꯫ ꯂꯦꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯣꯏꯕꯤꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯊꯣꯏꯕꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯀꯅꯥ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯌꯧꯒꯗꯕ ꯄꯨꯡꯖꯥ ꯈꯔ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯤ ꯆꯤꯟꯕꯥꯜ ꯌꯧꯗ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯤꯝꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯦꯝꯕ ꯀꯣꯜꯂꯤꯕ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯗꯥꯏꯗ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ "ꯅꯪ ꯀꯩ ꯁꯣꯛꯀꯦ? ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯐꯥꯔꯤꯁꯤꯕꯣ?" ꯄꯥꯈꯠꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯂꯦꯝꯕ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯟꯖꯥ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯍꯦꯛ ꯄꯨꯈꯤꯕ ꯑꯗꯨꯗ ꯂꯦꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ "ꯀꯗꯥꯏꯅꯣ ꯃꯔꯨꯞ ꯁꯥꯕꯤ, ꯅꯪꯒꯤ ꯃꯔꯨꯞꯇꯣ?" ꯂꯦꯝꯕ ꯌꯦꯡꯊꯣꯔꯛꯄꯗ ꯁꯤꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ "ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯥꯒꯤ ꯊꯋꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯀꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯅꯅꯣ?" ꯊꯣꯏꯕꯤ ꯁꯤꯝꯅ ꯑꯗꯨꯝꯅ ꯐꯠꯇꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯪꯗꯗꯤ ꯂꯥꯏꯔꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯖꯤꯜꯂꯨꯗꯦ꯫ ꯂꯦꯝꯕꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ." ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯝ ꯃꯄꯤꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤꯗ ꯌꯦꯡꯖꯔꯛꯏ꯫ ꯂꯦꯝꯕꯅ ꯑꯃꯨꯛꯀꯁꯨ "ꯅꯪ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯅꯠꯇꯅ ꯀꯅꯥꯅ ꯈꯪꯒꯦ? ꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯐꯕ ꯁꯥꯅꯕ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯈꯪꯍꯧꯗꯦ ꯊꯣꯏꯕꯤ ꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ "ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯑꯗꯨꯝꯅ ꯉꯥꯡꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ." ꯂꯦꯝꯕ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯝ ꯊꯣꯏꯕꯤꯅ ꯂꯦꯝꯕꯗ ꯈꯨꯠ ꯊꯥꯕ ꯑꯗꯨ ꯊꯥꯍꯟꯅꯤꯡꯗꯕꯅ ꯈꯪꯍꯧꯗ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯁꯤꯝ ꯍꯧꯖꯤꯛꯇꯗ ꯆꯤꯟꯕꯥꯜ ꯀꯥꯡꯂꯛꯀꯦ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯑꯅꯤ ꯑꯗꯨ ꯀꯥꯊꯣꯔꯛꯏ꯫ "ꯊꯣꯏ." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯃꯝꯂꯤ ꯁꯥꯔꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯨꯁꯤ ꯁꯤꯝꯅ ꯎꯔꯤ꯫ "ꯏꯃꯥ!"